अहानबद मरुइब पाउखरा म्यांमार बेस तौब आर्म कैडरसिंगना बॉर्डर फेंसिंग खाबगी थबकता अकायब पीनब होनखी था असुगी तरागा मरीद चंदेल डिस्ट्रिक्ट की मनुचनबा न्यू समताल विलेज म्यांमार बेस तौब आर्म कैडर तरा असम राइफल्स की ऑपरेशन लेखिदबदो हौजिक इंडो म्यांमार ngमखै फेंसिंग खाबगी थबकता हाइरिबा आर्म कैडरसिंग अदुन अयत अपन पीदुना बॉर्डर फेंसिंग खाबगी थबकता अकायब पीनब होनखी हैना सिक्योरिटी फोर्स की मैकेदी थौदोदुगी मतंगदा सेंट्रल गवर्नमेंट पाखुम ओइन पीख्रे हैना डेकान हेराउंड रिपोर्ट तौरकली रिपोर्ट असुगी मतुंगिनदी सेंट्रल सिक्योरिटी एजेंसी की मकोक थोंबो ऑफिशियल अमना डेकान हेराल्ड फोंदोरकपदा म्यांमार की नेशनल यूनिटी गवर्नमेंट एमयूजी गवर्नमेंट इन एक्साइल की आर्म विंग अम ओरिबा पीपल्स डिफेंस फोर्स पीडीएफ की आर्म कैडरसिंग मणिपुर की ngमखै आइन कायना संगसिलक्तुना बॉर्डर रोड टास्क फोर्स BRTF ना बॉर्डर फेंसिंग खाबगी थबक सथरिबा सिदा अयत अपन पीनब होनरे हाइबा इंटेलिजेंस की इनपुट अमा फंगबदगी चंदेल डिस्ट्रिक्ट की न्यू समताल विलेज सिक्योरिटी फोर्स ना संगसिंदुना मफमदुबो कॉर्डन ऑफ तौननाबा सिक्योरिटी की ओइबा थबक पाइखलिङैदा हारिबा आर्म कैडरसिंग अदुना सिक्योरिटी फोर्स की मथक नोमै कापसिंदुना एटेक सतरखी मतमदुर खुदक सिक्योरिटी फोर्स ना खुद हंदुना नोमै कापनबदा हारिबा म्यांमार बेस तब पीडीएफ की कैडर तरादु लेखिदबने मखोइदिगी मसिंग यामलबा सोफिस्टिकेटेड वेपन क्या फगतपंगखेना पाउदम लखी हैना रिपोर्ट असिना सुमखातान हाइदि निंगसिंग यावदि थौदोदुगी मतंगदा सिक्योरिटी फोर्स की मैकेदिगी थौदोदुरा लेखिद्रबा असि बक्सांग सिंग अदु आइडेंटिफाई तौब ngamdana लेरे हैना स्टेटमेंट थोकिबस लेख्रबने थाजब याबा सोर्स अमना डेकान हेराल्ड तमलकपगी मतुइना थौदोदुरा लेखिद्रबा NUG की कैडरसिंग की असीब हक्सांग अदु NUG की ऑफिशियल सिंग सिन्नदुना मखाताना इंडो म्यांमार ngमखै परिंग कांगलोन कायना लंसिलक्तनाबा सिक्योरिटी फोर्स की मैकेदिगी वार्निंग तौख्रे हारि सिक्योरिटी फोर्स ना थादोरखिबा चिरोल अदुदा हारिबो ऑपरेशन अदुदे AK-47 RPG लॉन्चर M4 राइफल सिंगल बैरल अमदी नोंमै मरु क्या सु रिकवर तौब ngमखेनसु खंगलखिबसु लेख्रबने अतोपा पावमना सिरुलिली फेस्टिवल की दमक गवर्नर उखुल यारेक्तुन यंगसिंख्रे सिरुई फेस्टिवल कुकी टेररिस्ट न थुगवाइन बखोना बलेप्त्री उखुल डिस्ट्रिक्ट पांथोकदोरिबा मंगासुब सिरुलिली फेस्टिवल 2025 की दमक सेम साब पुनमक लख्रे हयंग पांथोकदोरिबा हाइबदि ngasi पांथोकदोरिबा सिरुलिली फेस्टिवल दा सिप केस इन सरुक यागदोरिबा मणिपुर की गवर्नर अजय कुमार बाला ngang उखुल डिस्ट्रिक्ट की हेडक्वार्टर थुंगुना सिरुलिली फेस्टिवल हौदोपगी थोरम पांथोकदोरिबा सिरुई विलेज बनगायन लेबा हेरिटेज ग्राउंड सेमगा सगलिबा थबक सिंख्रे ngarang उखुल डिस्ट्रिक्ट हेडक्वार्टर अहिंग यारेक्तुना ngasi हौगदोरिबा पांथोकदोरिबा सिरुलिली फेस्टिवल की दम सेम सादुन लेख्रे हरि ngasi पुंग 13 मखै ताबा मतमदगी हौदुना सिरुई विलेज की बनगायन हेरिटेज ग्राउंड थास के कुनगमरी फाव पांथोकदोरिबा सिरुलिली फेस्टिवल हौदोपगी थोरमददा मणिपुर की गवर्नर अजय कुमार बालान चीफ गेस्ट तांखुल नागालोंग TNL की प्रेसिडेंट स्वाटबासुम अमसुम तांखुल नागा वंगनावलोंग की प्रेसिडेंट टेनिसन कासुंग स्पेशल गेस्ट ओइना सरुगागन हैरि मणिपुर टूरिज्म डिपार्टमेंट की सेक्रेटरी वर्सुंग होंगयोंग IAS ना वेलकम कीनोट एड्रेस पीरबा मतुंगा गवर्नर अजय कुमार बालान हुमद्रागा मंगासुबा यूनिवर्सिटी सोवेनियर अमा रिलीज तौरगन हैरि तुंगना गवर्नर अजय कुमार बालान चीफ गेस्ट की वरोल पीरबा मतुंग स्टेट लेवल फ्लावर शो कंपटीशन इनॉग्रेशन ऑफ आर्ट्स रेसिडेंसी कम एग्जीबिशन पोक ईटिंग कंपटीशन शी शेप कंपटीशन अमदी तुंगान फ्रुकी कल्चरल अमदी इंटरटेनमेंट प्रोग्राम ना मखा तागन हैरि अमरमदा सिरुलिली फेस्टिवल 2025 उखुल डिस्ट्रिक्ट मंगासुबा एडिशन ओइना स्टेट लेंगाना स्पॉन्सर तौदुना तांखुल फुरुपना मरुएब थौदांग लौदुना पांथोकदोरिबा कुमे सिबु थुगाइनबा कुकी टेररिस्ट ना होनबा लेप्ट्री कुकी जौलन प्रोडक्शन कमान कौबा रेफरेंस नंबर यावदो सुपनतगी ईमेल ID hapa zolan@gmail.com याव कुकी की लुप अमना थादोरक चिरोल अमदा कुकी खुल फाउदुना मिटेसिंग सिरुलिली फेस्टिवल सरुक यानबस अलबदि हारिबा मिटेसिंग थवोंग अदु कुकी फ्रुकी माफमदा इरांग हौरकनबा अतमदुना सिनबा थवोंग अमनी हाइना लौगनी मरम अदुना खुदक्ता मिटेसिंग अदुगी सब साबा फतबा फल फंगनी हाइना फोंदोरकली मणिपुर थोकलिबि इरांग असिना मरम ओइदुना कुकी फ्रुकी मियोइसिंग असि फावा लेप्तना अवाब चैथिंग क्या खांगदुना लाक्ली मरम अदुना कुकी मियांगी टेरिटोरियल बाउंडरी सिंग मखाताना मिटेसिंग सतोक सिन तौबदा अथिंग थंगनी
Urkhulda pangtokadoriba Siru Lili Festival gi damak saruk yanaba mitay miyamna Kuki Zaugi territory lanchilaknaba hotnarabadi sabsana thenagani hainasu akanba wapam thamlakhi ningsingma yabadi thasigi taraga mathuida Kuki Zau Village Volunteer Eastern Zone amadi KSO Delhi gi President Pauzakup Guiti and Urkul Districta thasigi kundagi hogduna kungamari phabu pangtokadoriba Siru Lili Festival saruk yahana bagi damak mitay miyamna karigumba Kuki gi khulsing phawduna salabadi makoibu lemna tharoidabani haina khangankiba lekre KSO gi President Pauzakup Guiti and Pongdokibu Wapamadugi Matakta Manipur Police na FIR ama panduna mapu pandanaba Manipur natana yumthang nariba state singi lairiba police station singdusu khangankiba lekrabani Atopa paamana Moreda leiba nipan suba IRB post attack tawbada sienaba Kuki nupa ama NIA na phare Haukiba English ngani kunga marigi January taraga tarita Moreda leiba nipan suba IRB post attack tawbada sienaba Kuki nupa ama National Investigation Agency NIA na fakat mamkri NIA na pharaba Kuki nupa adu Thangmilar mate Elias Lenin mate khawi mak tenopal district gini hari hausu phawi oina Thangmilar mate Kuki gi khulai paiba militant sing group singa mari leina bra haibadu sabsana khangmamdri Panmayabri Hokibasa English ngani ga kunga marigi January taraga tarita Kuki khulai paiba singna tenopal district ki manungsanba more daliba nipan suba Indian Reserve Battalions IRB post attack sathaduna Manipur Police Personnel W Somorjit Koba Miyuema Laikhidre Amadi Personnel Anina Aso Apan Nangkibni Amasum NIA na hairiba Lebaktiba attack adubu RC 05-2024 NIA IMP gi Makhada case ma register tawduna ngasi phaw thawdo asigi matangda investigation sathaduna lakhibani hairiba case asiga mari lainana Thangmilar mate Elias Lenin mate NIA na ahanba accused person oina phagat pangamkhibani Amaromdana Kuki Terrorists na Tamu lousinanaba hotnari PDF na kaplakpada Manipur gi Athouba ma lekhidri Myanmar lengak pariba military junta gi mayokta lan horiba KNB amadi PDF ki kangbuna haujiksu Manipur ga yumthangnariba Tamu region bu lousinanaba akan mongdo hotnari hari Tamu region ga tainariba panda division bu hauji military junta gi mathakta lan horiba KNB PDF amadi makhoi ga satminariba kangbu singna control torok lairi Sailaksida Ayuk PDF ki kangbuna sniper rifles na kapsilakpada Manipur gi Athouba ma laikidri haina press na phangba paw man haidi pawsna makhata na hai rang panda da kuthokna khibada laikidraba miyedu Manipur gi Athouba singna laukthokna ba khonari haidi press na makhata na phangba paw na hairibana hauji Manipur da thoklamba irang khra nem tharakpadi state asid leramba Kuki Terrorists kiasu Myanmar rom na sangsinduna Tamu region bu makoina khudum channa ba kana khonari punamaksi oiduna su military junta amadi maka saminariba kangbu singna Tamu region bu yamna kan ngak sinbagi thabak sathari afaba makhali khulai pairaga military junta gi mathakta lalhauk sathariba KNFB PDF amadi makhogi saminariba kangbu singi mathakta military junta gi kangbuna drone bombing sijuna duna attack tawbagi thabak su kan sathari haina pawgi source asina makhata na phongdorakli atopa pawmana anauba Manipur amagi damak punna Sanction Minasi Hairabadi coordination changi MPP mol wapon gi fruit khaknatana aikhogi fruit manungdasu ina lining gi mingda nomai paidanu gunda tawbusing sinasu manungdagi Manipur thugaina bohonari haibasi ireisa singna kawdaba phai bimol anoba Manipur amagi damapunna Sanction Minasi Hairabadi coordination changi haina Lok Sabha gi MPP mol na phongdokri wapamasi sugunu kendra gi MLA ke Ranjit ki miyang makhada Yumna Kauri haiba ahanba state level football tournament lusinbagi thoramda phongdokibani Sugunu public ground na pangtokiba thoram madu saruk yaraduna Lok Sabha gi MPP mol akoi jamna hai Indian Constitution ki article 19 gi makhada freedom of movement hak lehengadaba su lenga lehendaba amadi aikoi masel hatokna rasanu haibigi mami sangtai ngasi aikoina thengnariba khudimak ninganaba laitana thengna khigadabani sai samgi mathakta singsep thajanduna lakraba madi Colonel process tagi loina raklaba laina kya singasi mirul na tamna laukthokpaga loina laina singasi layengduna anoba Manipur ama simnabagi isona tanja ama pirakpani Manipur si singlaiba ni geographical gi natragana geological gi yenglabasu Manipur asi valley nati singlaiba ni Imphal na sea level dagi wangli besi meter sani pan khaktani duga miyamna singlaiba ni hainariba
Deraduna Samudradagi Wanglib Supnagi meter Satruka Nifu Kaktani, Impalna Karigi Sing Koram Dribano, Sing Tam Kaidoptuna Matam Kuina Sing Sep Hazinduna Lakpa, Laina Mahandak Futurapani, Masigi Layong Asikumza English Singaniga Amada, Uba Pancreaiki, Mahangna High, Lady Bapiba Masida, Miam Wokal, Pictabigano, Biza Namagaluina Equipuna Seminaduna, Anoba Manipurama Seminasi. Furup masil gi marakta manaba thakta yengma ngamba nupana nupida hanthana yengdaba ina khunba singna lairaba singbu hanthana yengdaba manaba khunaya ma seminasi furup ama khaktana victim oiraga furup amana perpetrator oina ubagi mawong de lana sanduklibasi mayukna basangi masigi matangda mahakna lairik ama su phongma laikre irang asida national media singna namati yenglaga phongkiba paw singa dugi matangda malem pumbada khangna bkhonari furup ani gi marakta amana victim oiraga amana perpetrator oibigi mawongda lana sandokpasi tawdaba phai anobo manipur amagi damak punna sanction minasi hairabadi coordination sangi masigi khudam irang asida sugunu kendra gi ml ranjina irang horakpu matamna numit kunni hena peace committee semduna sugunu ing tapna lenki nungda nungsinana laminarakiba furup masildi aduma nungsi sanana laminadunu lakhi adubu mapandagi sanglakpa mitop singdadi masigi nungsinaba si watkani furup amabu Hungadaba Madi Namthagada Banati, Manipur Tuguina Honariba politics ki mayok telepodavani, Mangraba Manipur si Aikoi Puna, Hotnamina Duna Anoba Manipur Ama Ohenanaba, Hotnaminaba Matamoiri, Aikoi Hauna Lonset Taxi Kaxi Amadi Sana Kanglon, Indo Yamna Matokte, Wapan gi Furup Natragan Atopana, Manipur Tuguina Honariba, Sigi Matakta, Aikoi gi Furup Manung the Su, Ina Lining Minda, Gunda Tauba, Nongway Kian Mamadi, Manung the Aron Bakia Tauba Duga, Mapandana Ama Uhaliba Sisu, Manung the Gi, Manipur Tuguina Vasin Bayauri have si Irasashin a call of a pay. I couldn't see Yakna Thing the Rivasi, Mapan Gisikaknati, Manung the Gi Manipur Tuguina Bohonariba Sisuni, Madamaduna Anobo Manipuram or Nabohona Matamda, Mapan the Gipirakliba Saposika, Tang Nabanatana, Manung the Gi Sum Zaragliba Sisu, Tang Nabasangi Haikinasu, Pauks the Makatari Autopapa. MTU dagi matik sab ozam equipment singlei sel tingna mapan tambigi mohod university asida tambiyu Ramananda Manipur Technical University MTU dasu matik sab ozam equipment sing mapung phanale sel tingna mapan gi private institution sing da tambigi mohod sel eating tingdana state asida lairiba Manipur Technical University asida tambiyu haina MTU gi register Ramananda nomai kapam na photokre Hariba Wapamasi, Major Kuldaliba Manipur Press Cup ki Lokta Holda, MTU Amasum All Manipur Working Journalists Union, Amzuna Punisinduna, Manipur Technical University ki Matana Nomigoeba, Media Sensitization Program the Pundokibani. Tauramadu the Editor Guilds Manipur gi President Khogendra Kongdra Mamadi, Amzugi President Asim Ambaktana Matangsin Guest of Honor Amadi, President Oinasaruyaki. Tauramadu Madi Lena Sip Guest ki Warol Piraduna M. Ramanandana Fundokibada, Manipur Technical University na Lamdamashida Apaba, Engineering, Mahiri Putuna Bamadi, Siel Zahandana Tuan Engineering Programs in Tamanabi Kudung Sava Piri, Manipur Amatangai University as Hokiba Kumza, English and Nigataraka Linka Kibani, MTU Oza Sing, Qualified Oyamadi, Perfect Oirapangakani Haraduna, University as the Tamliva Mahiro Singbu Sembal as over Hodang Loduna, as if how blackly. Mama passing the Sumapalam, Siel Ting the Tavi more, still as the Upper University Laravana, still as the Tamanview, Technical University as the Bachelor of Technology, BTech program, High River BTech program sing a Tamnabigi, Manipurigi, Mahiroka, Siel Ting to Mapangi University sing the Sanari. ZE passed out to Langaki Makari engineer to Mahiro Singdi, Yam Dabana Lanai. Institutions sing the engineering tamber siel sangmana mama mapa oibising awaba kaya mayunari hairib awaba kya sikara makai kok pangamnaba siel sanghandana state asidasu engineering tamhanabigi panamda technical university asiling kibani lamdam asida lariba mahiro sing maru oina mitei community singna engineer si aduki matik pamnai Ata state singa yengna rubada Manipur si khwaidigi sotharabi state ama oiribani adubo engineer tamnabigi dama mapana crore kaya ama pithoklaga private institution singda tamnari financial sotharabi state asidigi engineer tamba satliba singa si matau kramna satlaloige haibigi panamda Manipur Technical University na thoram asisenmani
फाइनेंशियल सोथरब लेट लाइरसिंगीदमक MTU लई हाइब खंगनबगी पनमदा पांथोकपनाइखि हाउजिक फाउबर यूनिवर्सिटी असिदगी पास आउट तौखरब महिरोय कया मसा मसागी फील्ड माय पाकप ngamba yawnakhrei haibega loinana university asigi oja singna active oina mathau toraga leiri lainga ki makhada leiba project sing su adumak pangthoktuna mahiroi singbu tuan activities kya tamhiri university asina su leptana afaba mahiroi kya puthoknaba panam thamli haina ramanand makhatakhi amaromdana miyoi kya thabak piduna setmilon fagat halagani el ramesor mapoleba ki afaba gari makhal sing lamdam asida pusilakpa khaktanatana lamdam asiki miyoi kya su thabak piduna setmilon su fagat halagani haina kairau AC ki MLA loremam ramesona phongdorakli haribo wafam singarang friends laibaki maming leraba gari ki company Cytron gi La Amaisons Cytrons Imphal haina mithonba showroom ama Kanchipur MU gate manakta liba Misita Cytron hangdokpi ki thorona phungdokibani company sina puthopa car model ohumiyam phangan baw khreari kairau MLA Ramesona makha taradun hai friends lebaki apaba gari makhal sing lamdam asida pusilakpada natana lamdam asigi miyoi kya su thabak piba hogudoriba khongtang asima state asigi sitmi lona mating piba apaba khongtang aman haina singthaki iramdam asigi sitmi lon son tharakpadigi kharada oirabas phaganaba iramdam asida leidibana ha kyana paikhatlagliba asigumlaba khongtang asi thakatpa phongdoki thauramadu madi ledana misita Cytron gi general manager thaunauzam Jasubantana phongdokibada company asina puthokliba gari models ngasi lamdam asigi lambi thonga sanabagi mathakta anoba officer kya yauri gari sing asi mamal ka hena tangdabagi mathakta sijinabada nungaiba oibana miyamna pamnagani haibagi thajaba thamli hainasu pausna makhatana su phongdorakli atoba thajaning oiriba pawmana DIPR na sinduna Sirulili festival gi paw coverage pa Paumi singna tongba Manipur state transport ki gari ama Manipur haina maming iribasi muthalu natragana khumjilu natrabadi satpa yaru haina central security ki kangbu ne haba timamana yang pokpidigi khara satlaga leiba mafamada athingba pibadigi satpa yadre haba pauma tantana sumna memra thamjaram gi hausikuni ti mem paw sumatang sai lusinjaragi mem puna no update naminasi